ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯁꯦ ꯀꯪꯂꯩ ꯕ꯭ꯂꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯎꯅꯖꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ 2019ꯒꯤ ꯏꯟꯅꯔ ꯃꯅꯤꯄꯨꯔꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯀꯦꯟꯗꯤꯗꯦꯠ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯣꯟꯅꯕ ꯀꯤꯁꯣꯔꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯄꯥꯕꯨꯡꯒꯤꯁꯦ ꯑꯍꯥꯟꯕ ꯂꯦꯞꯄꯅꯤ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯂꯦꯞꯆꯕꯅꯤ ꯑꯗꯨ ꯄꯥꯕꯨꯡꯒꯤ ꯍꯟꯗꯛꯀꯤ ꯂꯦꯞꯄ ꯃꯇꯝꯁꯤꯗ ꯄꯥꯕꯨꯡꯒꯤ ꯉꯔꯥꯡꯒꯤ ꯔꯤꯖꯜꯁꯤ ꯌꯦꯡꯉ ꯃꯇꯨꯡꯗ ꯄꯥꯕꯨꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯄꯥꯕꯨꯡ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯂꯦꯞꯈꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯇ ꯌꯥꯎꯕꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯐꯥꯔꯁ ꯋꯤꯛꯇꯅꯤ 2019ꯒꯤ ꯑꯗꯒꯤ ꯇꯤꯀꯦꯠ ꯊꯥꯔꯒ ꯈꯨꯗꯛꯇ 2019ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 19ꯗ ꯇꯧꯈꯤꯕ ꯏꯂꯦꯛꯁꯟꯁꯤꯗ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏꯅ ꯂꯩꯈꯤꯕ ꯃꯇꯝꯁꯤꯗ ꯈꯣꯝꯈꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯅꯤ ꯇꯤꯀꯦꯠ ꯊꯥꯕ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯔꯨꯑꯣꯏꯅ AICCꯅ ꯁ꯭ꯔꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯐ AICC ꯀꯣ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯁ꯭ꯔꯤ ꯒꯥꯏꯈꯉꯝ ꯑꯗꯨꯒ CLPꯒꯤ ꯂꯤꯗꯔ ꯁ꯭ꯔꯤ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯑꯦꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯇꯩ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯇꯤꯀꯦꯠꯁꯤ ꯄꯤꯕꯤꯔꯛꯄꯗꯒꯤ ꯑꯩ INCꯗ MPPꯒꯤ MP ꯏꯂꯦꯛꯁꯟꯁꯤꯗ ꯂꯦꯞꯆꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯤ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯖꯔꯛꯄꯁꯤꯗ ꯚꯣꯠꯁꯤ ꯌꯥꯝꯅ ꯐꯪꯈꯤꯕ ꯃꯣꯔ ꯗꯦꯟ 2,45,000 ꯃꯨꯛ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯐꯪꯖꯩ ꯑꯗꯨꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯄꯨ ꯑꯃꯁꯨꯡ ꯑꯩꯍꯥꯛꯄꯨ ꯄ꯭ꯔꯖꯥꯅ ꯅꯨꯡꯁꯤꯕꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕꯤꯕ ꯂꯩ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯉꯣꯟꯗ ꯁꯦꯇꯤꯁꯐꯦꯛꯁꯟ ꯑꯃꯗꯤ ꯐꯪꯖꯩ ꯑꯗꯨꯒ ꯚꯣꯠꯁꯤ ꯀꯥꯕꯗꯤ ꯁ꯭ꯔꯤ RK ꯔꯟꯖꯟꯅ ꯀꯥꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ RK ꯔꯟꯖꯟꯁꯤꯕꯨꯁꯨ ꯑꯩꯍꯥꯛꯅ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯠ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯋꯥꯅꯤꯡꯉꯥꯏ ꯋꯥꯕꯁꯨ ꯀꯩꯁꯨ ꯂꯩꯇꯦ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯤꯒꯨꯝꯕ ꯄꯕ꯭ꯂꯤꯛ ꯂꯥꯏꯐꯇ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯅ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗ ꯍꯥꯏꯖꯈꯤꯕ ꯉꯥꯡꯖꯈꯤꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯀꯟꯕꯒꯤ ꯃꯇꯥꯡ ꯅꯍꯥꯔꯣꯟꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯇꯥꯡ ꯁꯤꯅꯆꯤꯡꯕ ꯏꯁꯨ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯍꯥꯛꯅ ꯄꯟꯖꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯃꯌꯥꯝꯅ ꯃꯗꯨꯗꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯄꯕ꯭ꯂꯤꯛꯀꯤ ꯏꯁꯨꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯚꯣꯠꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝ MLA ꯃꯌꯥꯝ ꯑꯗꯒꯤ ꯑꯦꯛꯁ MLA ꯑꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯍꯤꯂꯥꯒꯤ ꯂꯤꯗꯔꯁꯤꯡ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯤꯗꯔꯁꯤꯡ ꯑꯗꯒꯤ MPCCꯒꯤ ꯃꯦꯝꯕꯔꯁꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯅ ꯄꯨꯟꯅ ꯋꯥꯛ ꯇꯧꯃꯤꯟꯅꯔꯕ ꯃꯇꯨꯡꯁꯤꯗ ꯀꯦꯟꯗ꯭ꯔ 32ꯁꯤꯗ ꯑꯩꯈꯣꯏ ꯚꯣꯠ ꯌꯥꯝꯅ ꯐꯪꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯇꯥꯈꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯏꯖꯒꯦ ꯄꯥꯕꯨꯡ ꯍꯥꯏꯗꯤ ꯉꯔꯥꯡ ꯐꯪꯉꯤꯕ ꯔꯤꯖꯜꯁꯤꯒ ꯄꯥꯕꯨꯡꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯒ ꯀꯌꯥꯃꯨꯛ ꯈꯦꯠꯅꯕꯁꯦ ꯄꯥꯕꯨꯡꯒꯤ ꯃꯣꯠꯇ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯝꯕꯗꯨꯗꯒꯤꯗꯤ ꯚꯣꯠꯁꯦ 10,000-20,000 ꯇꯥꯏ 10,000ꯗꯒꯤꯅ 30,000 ꯇꯥꯏ ꯃꯁꯤ ꯇꯥꯕꯒꯤ ꯃꯔꯝꯁꯤꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯗꯅ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯀꯤ BJPꯅ ꯃꯔꯨꯑꯣꯏꯅ ꯄꯋꯥꯔ ꯄꯥꯏꯕ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯂꯩꯕ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔ ꯀꯩꯔꯥꯎ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ ꯃꯔꯤꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯍꯧꯖꯤꯛꯀꯤ ꯃꯔꯨꯑꯣꯏꯅ ꯍꯩꯉꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ BJPꯅ 10,000 ꯍꯦꯟꯅ ꯐꯪꯈꯤꯕ ꯑꯗꯩ ꯊꯣꯡꯖꯨꯗ 13,000 ꯍꯦꯟꯅ ꯐꯪꯈꯤꯕ ꯑꯟꯗ꯭ꯔꯣꯗ 15,000-16,000 ꯐꯪꯈꯤꯕ ꯃꯁꯤ ꯃꯌꯥꯝꯁꯤꯅ ꯇꯥꯛꯄꯗꯤ ꯍꯥꯏꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯁꯛꯇꯤ ꯄꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯒꯤ ꯑꯉꯛꯄ ꯐꯪꯕ ꯄꯋꯥꯔ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯜ ꯄꯋꯥꯔ ꯃꯅꯤ ꯄꯋꯥꯔ ꯏꯟꯇꯤꯃꯤꯗꯦꯁꯟ ꯃꯈꯜ ꯀꯌꯥꯒꯤ ꯀꯩꯅꯣꯁꯤ ꯇꯧꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯚꯣꯠꯁꯤ ꯃꯁꯤꯡ ꯈꯔ ꯍꯟꯊꯅ ꯐꯪꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯃꯁꯤ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯏꯂꯦꯛꯁꯟ ꯑꯃꯗ ꯐꯥꯏꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯥꯏꯗꯔ ꯋꯤꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯂꯨꯖ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯅꯦꯆꯔꯦꯜꯂꯤ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯃꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯁꯤꯒꯨꯝꯕ ꯃꯦꯟꯗꯦꯠ ꯑꯁꯤ ꯏꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯖꯩ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯇꯥꯝꯗꯁꯨ ꯄꯥꯕꯨꯡ ꯑꯗꯨꯝ ꯂꯦꯞꯄꯤꯒꯦꯅ ꯈꯟꯕꯤꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯄꯥꯕꯨꯡ ꯂꯦꯞꯄꯤꯗꯣꯏꯔꯣ ꯃꯊꯪꯒꯤꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯑꯩ ꯀꯔꯤ ꯍꯥꯏꯅꯤ ꯀꯃꯦꯟ ꯇꯧꯖꯈꯤꯔꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯗꯤꯁꯥꯏꯠ ꯇꯧꯒꯅꯤꯅ ꯍꯥꯏꯖꯒꯦ
ꯄꯥꯕꯨꯡꯒꯤ ꯇꯨꯡꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯇ ꯄꯥꯕꯨꯡꯕꯨ ꯑꯐꯕꯗ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯕꯨꯡ ꯈꯨꯔꯨꯝꯖꯔ ꯍꯥꯏꯖꯔꯤ Thank you. Thank you Kanglaip very Kanglaip much. Vlogs. ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯑꯃꯗꯤ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯎ ꯉꯁꯤꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯕ ꯃꯌꯥꯝꯁꯤ ꯇꯥꯕꯤꯔꯒ ꯄꯥꯕꯨꯡꯒꯤ ꯑꯐꯕ ꯃꯪꯒꯣꯜ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯀꯪꯂꯩ ꯄꯨꯛꯅꯤꯡ ꯈꯨꯔꯨꯝꯖꯔꯤ. Thank you.